पाउसिदा युम्पम उइबमर उइब पाउ खराब डेट तौजरे कोविड नाब मियोय कुंथ्रा का दरे सुरकपदगी चीफ मिनिस्टर द चेयर लौदुना बिफम पांगथोखरे रिम्स अमसुंग जेनिम्स हॉस्पिटल कोविड नाब मियोय लयंगनब अकनब फमुंग थमनदब खंगनख्रे सयोल अमगी मनुद मणिपुर कोविड 19 लाइसेंस संतोरक्तुन ngarang phawada मियोय कुंथ्रा का दरे लाइसेंस असिन नारे हाइना कन्फर्म तौखरे कोविड 19 ना पॉजिटिव ओइब मियोय मसिंग हेंगलकप असिदगी तंगाई फदना सेक्शन थौरांग की थबक लौखननबगी दमक्ता ngasi se minister and business chair lauduna CM secretary da health services ke official sing yawba mifama mapang tokduna khana naina gre mifama da health minister Dr. S Ranjan athai cabinet minister sing chief secretary Dr. Francis Kumar DGP P Dongel amadi mari leina ba official sing susaru yaraduna laisara sidagi ngakdongna da balakot pa ya pathabak thorom sing laukana ba yamna kumna khana khe aire Amarom da COVID-19 license na pami kuntra ka tari surakpa asda health services ki mai kai dagisu section thorang ki thabu lokot pa hokre loina health services ki director Dr. Kera Zona official oba zero lama thok tuna lamben lai riba rims hostel abadi porom pat lai riba jenims hostel anida tangai fadna akhana ba phamung sing tham da COVID-19 na naraba mioi sing lai bagi thabuk lokot na ba khangan kre haire nagalamrom da kwatha kunjau da arum lahok na mioi kunrom hena nare Engno Foundation ki manung channa mitai furumna ngakta khundaba kota khunau dalaiba apikpa angang jawno me kunrom arum lehu laina nanare haire kwada khunjau dalaiba il dara koba khunja asina pause asida phongdorakpagi matung ina de ngasi nabin humdi rom ki mamang dagi pak na kwada khunjau dalaiba imung kya da hakjang sik banaba kok sik pa lok lehu oba par fever ni ara singnaba laina asina me kunrom yana na halle Laina layong asi nupi angang jawna imung amamda miyoy ani ahom nabu phawba yawre nariba khunja singna paracetamol amadi amoxicillin arbi hidak asi charaba supakalakpa leitre marmadano kwatha da leiriba primary health center asida deputy dariba doctor sing athu matamda lakpidun anaba sing asi yangbinada basu kwatha beres authority ki maikei dagisu khangan kre haire manipur gi nongsup thangba oiriba manipur gi nongsup thong oiriba nongsaba gate ki phibam leigang de yangsin biyo Manipur ki nongsub thong oiriba Assam ki tainaba Ziribam ki Bapuporada saripa nongsaba gate ki phibam sokle tourism ki mamang de ikaiba faure ana Ziribam ki miyamna fresh da phongtorak laduna hiramasida Manipur ega ki mari leina department na athobada yangsin bi hairakle pawasna phongtorak pada mamang sahida Manipur ki chief minister and Birendra Ziribam da pangthokpa godo village ki thorom yawba lakhibada nongsaba gate asi sangatuna miyamda senakibane Aduh sahi ondringa da gate asigi matak thangba saruk phibam thina sokle gate asigi quality kyauta ba masak asi langkoi pising mamang da ikai jaba phaure ta seng na state amaki masak tak pa ya fa masak thokwa maguloi ba gate ama ohena da banong saba gate asi Manipur lengang de action ba mathau tai haire marang sing ningkhai ba da phangkiwa asi bhaksang de fuga tharet yaukre phumjin ki pasing phangri phawa operation chathagi gani awangba Noni Disiki Marang Sing the Singing Kai Kipa Mufum the Lady for Langaki Water Resources and Relief Amadi Disaster Management Minister Awang Bam Nimai the High Crate Singing Kai for the Pumjin Kipa Tiba Kangriba Pumjin Kiva Aksang Suna Fangri Power Rescue Operation Chathagigani Nasi Haksang Mari Funky Bagro in the Fun Asi Haksang Fangba Nifokataret Sukre Wapamasi Minister Rescue Operation came the Laiduna or River Fibam Yansin by the promising the Magna Fangdo Kibani Minister na victim oraba imung manung amade rescue operation da saruk jari ba sing acting nan uda da punin thawgalatun awaba da saruk yari laibak thiba dawdok asida India ki Prime Minister Narendra Modi amadi Union of Minister Amit Shah na fibam asida monitor dawduna NDRF amadi darkar laiba thabak sing da bating pangliba punamakta apen ba phongdoke miyam na su sing ningkhari ba mafum da changdana ba su haire Nagalamorom da ngahak laitana sing ningkhai bagi dawdok thoktana ba section thorang lokat piu askel Mamang ta Jun kun gamapan gi hangdong yai matung de khang khangau tana marang jing de thoki ba sing ningkhai ba gi thawdok ta laikhi raba amadi asok gapan nangawi ba sing gi mafam da apun ba kaithel sinnai vilup askil kanglei pak na yamna thamui sona nongai ta ba phangdok jare asing ba tamthi ba thawdok asi amuga na thok ta ba su oina sunu thawdok asi da awa ana tar ba sing imung manung gi awa ba da saruk ya jari ana askil gi secretary general konthojam prafa na khurek pi tu na thatorok pa cherola bana haire Serol sina makha tari badi aikoi gi lamdam asi singlon kaya koisiliba koisilaga leipa mafam oibana hojik singi saruk singasi pak tangnana asaw sobo ufal wafal kaya tumna jantat kiba asina su asobo marama mane adunadi ufal wafal kaya hautra badi masana singning kai bagi thawdok toina adum thokpa ta bani
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡ 2013ꯀꯤ ꯖꯅꯋꯥꯔꯤ ꯇꯥꯡ 4ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯔꯤꯑꯦꯛꯇꯔ ꯁ꯭ꯀꯦꯜ 6.7 ꯌꯧꯅ ꯑꯀꯟꯕ ꯌꯨꯋꯥ ꯍꯥꯈꯤꯕ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝꯒꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯂꯩꯕ ꯑꯁꯤꯅꯤ ꯑꯗꯨꯅꯗꯤ ꯑꯐꯥꯎꯕ ꯑꯃꯗꯤ ꯈꯪ ꯍꯩꯕ ꯂꯩꯅꯨꯡ ꯊꯤꯖꯤꯜꯂꯣꯏ ꯖꯤꯑꯣꯂꯣꯖꯤꯁ ꯀꯌꯥ ꯅꯤꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯂꯣꯟ ꯀꯌꯥ ꯌꯥꯎꯅ amadi tampaki mafam sing asi paktak na lainung ki survey report kaya mangso na lakwat hoba chung ngare ai khogi lamdam asi chu malem ki oina akan bajwa harak ataba mafam sing ki manung chalibani maramaduna haiba ngamdaba matamda akan bajwa harak payai masi ki damak pali palinga kasna mangso na section tharong paikar hoba chung gani singkhakta ki maramda yamna kupna naina ba malem ki apawa misak kya su leiri makhoi sing asi chu contract tawbada kana gane aduga sahi khara ki mamangda laikhom lainang khaktang sian tharakpagi Taudok su thoki ba laikhrabani haujisu sahi khara asdang hek laitana lambi tatle lambi phaunadre singning khaire atu tawre ada tawre haiba thokaning da thaudok hek laitana tare mafam khodimak yamna luthaba lainung ki soil test tawba mathau tai thaudok thoklaba kanda da mi singba mit singba atai matam da section da ba fanglai lesin ba fate aduna ding hek laitana singning khai loisi amadi sing chawal loisi hargadi haujek maru koliba sing kya asi upal wafal kya faktana na thajan je Matamamada sing de marang kaina horumba chow uzau mayam du kana kana na jantat khibage madu kana na thon khibage hape du gilikul thidok bio loina song thor kani achobu ujak marang kaina hodraba sing de masana atum hek leitana sing ning khaiba ta bane English sing ani tara ga taruki January mari da nongalam dai matamda reactor scale 6.7 yauna akan ba yuwa hagraba atugi matung tarakpada ngasi phawba kari akan ba section thorang lokat krawe haiba si hangba yaba uhangne aduna hek laitana singding khai bagi thodok thokal loisi haragadi miam hupna singda u chara lak kya kya thaba mafung phana thoganba mathau tare makhatarakwa atop pauda angang singna darya narakbada ORS ambati jing pijagadabani habagi loksing leiba matamoire angang singda ORS amadi jing mafung phana pithakpana darya thengnabagi khwaidagi maruiba pambaine Angang singda diarrhea narakpa matamda ORS amadi zinc pijagani habagi loksing miyamda irei lainatriba ase hongdokpa matam oire an State Health Society Manipur gi Mission Director Dr. Samorjit Ningomban afangdokre wafam masing asi lampel pada leiva State Health Society Manipur gi State Mission Director gi Office Chamber da pangthokpa pawgi mifam amada Dr. Samorjit Ningomban afangdokibane thasi gi tarukdagi kun phawpa namit taraga mangani chupna chathagadaba intensified diarrhea control Fortnite IDCF campaign gi matangda phongdokiba pawgi mifam aduda magna makhata kibada diarrhea arbalaina asi sahi manga gi makha driva angang chingda yamna naganba amadi yamna su siganba laina singi manungda amane malengwena jing kudingi malengwena sahi kudingi diarrhea na angang lak taruk lising kunrom siali habagi report lai angang singda yamna thokanba laina asi mangjona section tharong lokot hawraba amade nariva angang singda ORS amade jing ningthina pirabade laina asidagi laina kan bangami haike atopa editorial gi kalam amada corona gi cheng yenbada asoiba leire lahin gomje COVID-19 pandemic oidun awa pamayuk narakpada BJP lusing ba India government India pumbada miko kamamamda cheng keji manga tha amada lemli yen ba hoke chahi asigi November phawa yen kari arasu India government la hoki ba laikre maduna corona gi cheng asi lakliba November tha phawadi yelagane Yeliba corona gi siang asi Manipur da BJP na lusing ba chungchinaba government ki adisuba tam lakpadagi Manipur gi mafam kya da hana firam ba atudagi tongan ba maung amada yen ba horakre India government gi batung ina mikok amam da tha amada siang kesi manga yen ba haibadudi adum yele adoba himung amagi mi masing pabagi khutpa asi onthokre madudi khwadigi laira bakangpuni haina sakhanglaba AAY gi card sembada imung adugi mi sing punamaki Maming haptrabasu imung adugi daita loriba habadi imung puriba hal adugi maru oina imungi jumbul embika ki ming iraga seme maduna madu imung adugi misingi maming kata yaude masina marum oraga corona gi siang yen bada imung adugi mising amatani han lauraga mang matumdagi corona gi siang habadi kesi mangata mapi Masih mamangi habadi taraga mathoi suba Manipur Legislative Assembly gi tamda BJP ni lusing ba government adudi tawramde Maduna hausi yeliba corona gi siang khudien asi aranba khudien hi abasi ikan khangnaribane aduga maromdasu nafsa National Food Security eki seng keji amadlupa hongi mamalda miko gamagi tha amada seng keji manga da yeli yegasigi makada AAY gi imungi dimiko ta fadana imung adugi ona seng keji kuntra manga pigadabani aibane masida su seng keji kuntra manga pibagi mahutta miko da paraga piba mafum kyasu yauri
ꯑꯁꯤꯒꯨꯝꯕ ꯆꯦꯡ ꯈꯨꯠꯌꯦꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕ AAYꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯇꯦꯡꯕꯥꯡ ꯐꯪꯐꯝ ꯁꯨꯅ ꯐꯪꯗ꯭ꯔꯦ ꯑꯗꯩ APL ꯑꯃꯗꯤ BPLꯒꯤ ꯀꯥꯡꯕꯨꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯂꯦ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯁꯤ ꯊꯣꯛꯇꯅꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯌꯦꯡꯁꯤꯟꯕꯤꯕ ꯆꯨꯝꯒꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯂꯥꯏꯔꯕꯁꯨ ꯇꯨꯍꯠꯄꯤꯕ ꯏꯅꯥꯈꯨꯟꯕꯁꯤꯡꯕꯨ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯃꯤꯅꯤꯁꯇꯔ ꯂꯦꯠ ꯐꯥꯎꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯂꯥꯌꯦꯡꯅꯅꯕ ꯂꯨꯄꯥ 50,000ꯒꯤ ꯁꯦꯟꯐꯝ ꯇꯦꯡꯕꯥꯡꯈ꯭ꯔꯦ ट्राइबल अफेयर्स एंड हिल्स अमदी हॉर्टिकल्चर एंड सोल कंजर्वेशन की मिनिस्टर ओरिबा लेटपाउ हाकिम नंबर 1 नंबर 7 तुरेल वांगमदा लेबा मामा मफा अनिबक लेखिद्रबी हौजिक मबित नाबदगी लायंग सथरिबा थांगजम मसाधोय मितै चही तरागा मफन अपोप लेखिद्रबा TS राजमोहन की अना लायंगदा मदेंग ओइना डबल पॉलिसिंग यखैगी सेनफम कुसिनाखरे हाइरे मखतारकवा अतोप एडिटोरियल की कलम अमदा महौसा की लाइरेंबी सौरकलफ्रा हौजिक कैदोबा ताबगे Saliba sahi lising ani kunithoi asigi Jun kungamapun amasung kuntragi lonava ahingi nongyai matungda nonhe districtki barangsing makuang khulgi railway rail lambi semlak pada sinarakwa mafam amada thokriba thaudok asibu karino malemgi lebak punaman masing thiduna panariba sahi masing Kristab tharoktringai mamang sahi lising ani henbagi puari ga sagonarakliba Manipurgi oina khwaidigi tamthiraba chingning khaiba landslide ki thaudok asibu mamang takta asumhaina thokiba yaukrabra यावग्रे इम्फाल तमेंगलोंग IT लंबी तमेंगलोंग खोंगसांग लंबी इम्फाल माउ लंबी इम्फाल मोरे इम्फाल उखरु लंबी सुचानपुर की मनुंग हंजिनबा मफमसिंगदा असिंगबा थौदोकसिंगजि थोखरे चिंगनिंग खाइबा चिंगदगी लेखोम लेनांग चेनथरकपा नुंग ओनथरकपना चिंगबगी थौदोकसिंग यामना तोइना थोखरे थौदोकसिंग असि नोंजु था खुदिंगी थोगी खाइबा याबगी चांग यौना थोगे मणिपुरदा लेरिबा नेशनल अमसुंग स्टेट हाईवेसिंग द थोकफनी चाथोक सिजन तौननबगीदमक सेमलबा लंबीगी सरुकता खक्ता नतना चिंगनुंग मनुंगदसु थोकपा यावी अदुबो हारिबा मफमसिंग असिदा थोकपसिंगदे यामना मसुंग काहेना साथीदे अकाय अतोय थोकनदुना खुदोंग चादबसिंग खरा मयोग नग्रबसु मिसिमिना तोयखिदे चिंगनिंग खाइदुना किनथरपगी थौदोक असिदी चिंगदगी थोकदबना तंपाके डिस्ट्रिक्ट सिंग मनुंगदा अम ओरिबा बिष्णुपुर डिस्ट्रिक्ट की थांगा मसुंग करांगी मफमसिंग द फावो थोके अदुबो चिंग मरी लैनना चिंगदा थोकरिबा थौदोक सिंग असि अखोय मियोयबना महौसादगी लैरगलबा चिंग सिंग मसागी फिबम सिंग काहलुबदगी ngakdane फिवम सिंह कहलुरबसु खुदोंतिबा थौदोक सिंह थोरक्तबा मायोंगरक्त्रबदी यावी दुबो अयंबरदी औदोक मिनरक्वा सिंह फिवम कहलुबदगिनी आबसिमदी फुमचुम गदब वाफमने अदुबो मतंग असिद थोरकलिबा वाफम पिगलबसु सिंह की सरुक याम्बा मणिपुरददी सिंह की महौसागी फिवम सोहनगने अकाइबा पीगनी आदुन सिंह पुनमक्ता अमत सोक्तना थंबदी यागद्रा मीसिंगजु लेप्तना हेंगलक्पगा मिसिंगजु लेप्तन हेंगलक्पग इरोइनना चथोक चसेन रोड कनेक्टिविटी की दमक तंगाई फदना चिंगने इकोई क्वेश्चन बल लमनेना चिंगे मफाल दांगतब जरक्ते इसिंग लंबी लैजरम लगदे चिंगी छोकपगी थबक खरासु हंथरंबा याबने अदुबा मदुसु नतबदिना तंगाई फदबदगी चनदब लंबी सेंबदा चिंगदा ताइनरक्लिबनी मसिना मरम उदना चिंगी फिबम सिंगदा अहोंगबा अकाइबा थोगलकपने सिंगी मसागी हौदोक चरकप फिबमदा अहोंगबा लेहलुबना चिंगनिंग खाइबगी थबकसी चिंगदा लैबा चिंगी सरुक सिंग खक्तदा थोकपनी अदुगा लंबी मफा नत्रगना मया नतब चिंगी मफम सिंग थोरकलिबा सिंग असिजो चिंग अदुदा मखोइगा यौदब थबक थौरम सिंग हाइबदी वा जानथतपा कोकथोकपा याउना अतै थबक थौरम सिंग चाथरुपदगी थोगलकपने हारिबा थौरम सिंग असि चाथरुपदगी मौसा लैरेंपी सारुपनी मखों मखोट थिंदुना ममित मपी ताना कबलकपने मागी मनाक दगलुबा सिंगना मैसा लागबने नोरेगी दौदोकता मसागी सही अनी खत ngairibi nupi मसा अमा याउना मियोय क्यागी पुंसी खंगौदक्ता मांग्रिबा अदुगिदमक्तदी थमोय सुना नुंगाइतबा फावे अदुबा थौदोक असिना तंबीररिबा फरादे तंगाई फदबदगी चथोक चसिन तौनदबा लंबी थोंग सेमदबा यादबदगे चिंगी सक्तमदा यारिबा मकै कहंतनबा होनबा चुमले आबसिने होय रेल लंबी सिसु तंगाई फदबदगी मनुंगदि चल्ले तौफम थोक्तबनी आबगी वफम नते हौजिकपुदी फनजामना हौजिनख्रे इम्फाल यौसिलकदोरे अदुबा लंबी जि दिमापुरदगी सनापति फावरग इम्फाल जौनदबा होनरमलबदे असिगुम्बा थौदोकसी बायकनरमदबा यागद्रा हाबसिसु अंगम तोकपा उवांग ओइगनी खल्ले मतुंगदा सेक्सिलसी यारिबा मखै महौसा लैरेंबिबो चावहलगमजे फॉरेस्ट लोइसंगना क्लियरेंस पीरियड आदुनि हेक्तम खुद थारगमजे अतोप पाउदा हिमाचल प्रदेश बस अमा लोखादा ओंथबदा सात्रा यावना मियोय तरागा तरुक सिरे लाइबक्तिबा तौदोक अमदा ngasi ayu anganbada हिमाचल प्रदेश की कुल्लू डिस्ट्रिक्ट लाइबा साइंस विलेज दा अरुबा लोखा अमदा ओंथबदा बस अदुदा तोंगलकपा स्कूल गे अगांग जौना मियोय तरागा तरुक सिरे थौदोकasi ngasi ayukki pung 9 lom tabada thokibane लाइबक्तिबा थौदोक असिदा यावरिबा बस अदुदा पुन्ना पैसेंजर निफुगा मगारम तौलखि हाइरे एक्सीडेंट असिदा मियोय क्या असोगपा नंगखि थौदोक थोकलिबा मफम असि
district headquarter kilometer umpurum lapaga loinana mi kanbagi thabak kana chathari hana Kullugi Deputy Commissioner Asutosh Garna pawmising da phongdokhe pawasi phangba phawda punna asokpa passenger ahomdi thiba phangduna kanba ngamkhre margasida lepa kasigi Prime Minister Narendra Modi na thawdok asida leikhitraba sing imung manunggi awabada saruk yari haina phongdorakle thawdok asi khwaidagi leibak thiba thawdok amane haina phongdok laduna leikhitraba singki imung manunggi miyoisin lupa lak ani gi express pinaraba mate asokpa sing lupa lising yang ki mateng pangna na balau thoke LPG cylinder mai chaklak padagi nupi mari sigre Uttar Pradesh ki Shahjahanpur district leiba yum amada cooking gas cylinder ama mai chaklak padagi nupi mari sigre amasung atopa omna sokle ana police nga si phongdokre Shahjahanpur ki Superintendent of Police Rural Sanjeev Bajpai na phongdok pambatungina thawdokadu ngarang nupidan Kalat Police Station ki manung chanariba Bikrampur khunda thokibane nupi singatu lohopagi tharom ama yawla khiba Gasing damak sakumda sak thonglingida LPG cylinder adum mai chalakibani haina phongdok laduna mahna haiki atu matamda mai adu sakum apumda sandorakhiba galoinana nupi hom khudak sikhi amasung atopa marina soki adu hospital da pukhala pamatung asokpa amasu laikana bangamdana sikhi an ASP na phongdok le isagi pothok putuk tuna irom dom hingnana honaba tangai fade haikam dengo isa na kana honaduna aikhoi isagi pothok putuk tuna irom dom hingnana bahona batangai fade masida lenga ki maike digi pangpa ya pa pangane EVADANMIDS Horticulture and School Conservation Government of Manipur gi mede makada NEC Government of India sponsor tawduna amade Development Organization andro kendra sinduna July amadagi satarakpa taraga mangarak super state level Pineapple Festival come Sellers and Bears Meet and Youth Festival 2022 ki humni chanban mita Sengmai Kendragi MLA Haikam Dingo, Maifal Kendragi MLA K. Rovindro, Thanga Kendragi MLA T.S. Rovindro, Kombi Kendragi MLA S. Premchandra, Andro Kendragi MLA T.S. Yamkumar, Commissioner Agri Mode and Arts and Culture Gi IAS, Moism Joy Amadi Director Social Welfare NG Utamna Singhana Athoiba Mithung Len Singh Oiduna Saluyaki. Tharomadura Social Welfare Skill Labor Madi Fisheries Minister Haikam Dingona Haikibada. Apikba state ama oibada natana industries laijadaba senthok marang kaidaba state oibana center da tangjiraga leiba maramna aikoi tangai fadana isa na kan hona duna aikoi isa gi pothok tuna iromdom hingnana bhona bata ngai fade masida lenga gi maike gi pangba yafa mateng pangane aikoi thabak suba gi haina pi thamsi mifal tangdaba state ama oina bhona bata aikoi amato oina furup ki khenaba thamjana thabak tamai onchin tuna chathok marang kaina puthokna bhona rasi aige NEP 2020 thabak oina paikhatna bagamari leinana NCF semna dabagidamak miyamda yumpham oiba survey pangthokduna khanna nainaragani National Curriculum Framework ama semtuna afaba magul leiba larik takpi tambibagi thabak sing pothokna ba Bharat Sarkarna lisingani kungi July kunga mapanda National Education Policy NEP 2020 lautokhe District Consultation Committee sing State Focus Group sing amasong State Steering Committee National Focus Group amasong National Steering Committee semtuna National Curriculum Framework semna nabagi thabak pakhat bawrakibani pakchauna amasung che jawdaba mong amada thabak pangthokna ba website amasung mobile app yawat tech platform amasem gale school education gi tungi fibam apikpa angang sing laik takpiba amasong senava oja sing training amasung hal sing laik tambagi matangda makoi gi waiba wakalon sing phongdokna ba amasong Lakshinana State Focus Group sing amasong State Steering Committee sing kuthangda state sing amadi UT sing na mari leinaba sing haibadi mama papa sing Anganwadi worker sing oja sing training piripo oja sing amasong mairo sing the mobile app sing aduna sarve pangthoke masi jila amasong raja ki thak animakta pangthoki NCF sem na dabagi damakta mar oiba wafam sing khomjina daba jati ki thakta National Group sing amasong National Steering Committee sing na tongan ba minister sing tongan ba ministry sing autonomous body sing NGO sing corporator sing philanthropic agency sing ka unaki thorang asida charuk hariba mari leinaba singlam singna ba NCF sem na ba document amba pothokle Laibak asigi tongan ba saktam asi yenglaga mari leinaba khudimma khudong saba aban pidana ba aikoi mama fa natragana oza ama natragana mairoi oina oidaba yai amasong bargi laisu gi lamda awon ba mo porokpa pampasing charuk yaba yana ba laisu ka mari leinaba khudimma ki wakalo logba asi haujek tangai fadawani asigamba tongan bu wakalo asina NEP 2020 thabak koina mafung phana pangthokna lampi ama tak pangam lagani
Hiram masing matang da Bharat Sarkar Education Ministry ke School Education amasung Literacy Department na online public consultation survey amaki kutang da tongan ba mari leina basing ke wakolon launa ba thorang tawre amasung masina NCF sembada jamna kana gane basung matung tarakpada thabak sing habadi syllabus semba amasung textbook sing puthokpa amasung atopa majak sing sembada mateng pangane maka tarakpa atopa pau amadana idnumita san hatana ba Badruddin Azmal na Muslim sing tapil tawgre Asam da leriba Muslim sing na tha asigi sajatara da bang thoka doriba Id kamari laina na san atok pidana ba All India United Democratic Front AIUDF ki sipsu oriba Lok Sabha ki MP Badruddin Azmal na apel tawgre Lok Sabha ki MP asina phongdo ki beda India asi tongan ba community sing ethnic group sing amadi religion sing da leriba imung amane san boholi symbol oina laliba Sanatan Federasi India ki amba miyam na sali Hindu sina san bo mama am oina thajari masigi matakta Islam na su sa khudai makta tathi thawoina tawdana ba haire Maramasna Muslim sin idnumida san atna ba apel tawri hairatuna asigum bamakal ge thawong satabasi aikoina akan bamong da janing dehai ge Marama khataraduna lining ki mathau ta sing pangthokna na bamadi ato bagi thamoi su sogantana ba Muslim community da san hatpa gi mauta ato pasa sing oina hatna na ba wafam thamge chahiani ki mamang da leibak asigi khwadi ki chawba Islamic Academic Institute Darul Ulum Deoband nasu idnumita san hatna ba apel tawkiba laire Amadi Jamatul Ulma hingi Assam Union su masiga chamhana na san hatana ba haijaba laikre panbanya bati hauki ba mamangi sahida Assam laigan state asigi oina sancha da ba proof singna namna ta ba mafam sing abadi licensing ki kilometer manga fo gi mangza leiba mafam singda sansa jon bada theng ba tham ke bane aroi be content sing asigi markui ba pau khara asiba pau dam jari ba Manipur local news YouTube channel asidagi yang beri ba punama padaga jari channel sina dom da kana badi subscribe to be business subscribe to be like and share to was a copy of Namako Amakana Tagasari.